ngasi gi oiba tongan tongan ba nungtil pause kharagi collection miyam de kudol tamjage manipur da thokliba irang asina drug ki lambi hongdokre haiba vikas ki wafam nungtil pause gi chipong ama oiriba oil kati degi lokhot charaga thamjage manipur da thokliba kangluk irang asina maram oiraga mayaka bachinjak sing pothok pusin tawbagi lambi hongdokre haina assam rifles ki director general vikas lakhera na permission da phongdokre awang nongpok lamdam da assam rifles na drug tingnana ba khotna bada mangzil thaduna lakli haina palladuna mahak na hai manipur da paksan na chathariba drug phagatpagi operation da chawna mai pakpa ngamle yumlo nariba mizoram da su mayai kaba polam kaya phagatpa ngamle haukiba tha amagi manungda manipur khakta da lupa karor samri rongki drug phagatpa ngamkhi drug la lon bada sienariba miyoi singna drug puthok pusin tawnabagi anauba lambi sijinarakpa maramna manipur police mizoram police amadi atai agency singa kusam naraga assam rifles na paksan na thiba humbagi thabak sathaduna mayai kaba chinjak punamak phagatnaba angamba thakta honari matam amada miyamna assam rifles yenglamba miyeng hongdorokle haina palladuna mahakna hai awang nongpol lamdamgi tongan tongan ba phurup kaya Assam Rifles na lanmi oina thabak tawri kanagumba miyoi khrana force asibu lana uhonanaba honarabasu ngasi phawbada Assam Rifles na michang mikhai naiba maongda thabak tawba laikhidri force asina awang nongpokki damak lekhigani hairi makhatana laumi singak senbagi thokdang Manipur police na laukre lau singuboda akaiba thondanaba akanba section tharang lokhatle haiba police ki wafam thamjage president rule gi lengangna haukiba warep ki matung ina labukta thabak churiba laumi singda akai atoi thondanabagi thabak punamak Manipur police ta sinnakre masiga loinana Manipur police ki personal sing kudongthiba thorokpa yaba mapam singda thamba haukre hairi lau pantha manungda laumi sing kudongthiba nangandanabagi pandamda security advisor na chief secretary amadi Manipur gi director general of police ka loinana June 19 da akhanaba mifam ama pangthoktuna hiramasagi matangda kupna khanakhi combined headquarters ta security advisor na mayak tangbal lawduna pangthokiba mifam aduda security force punamaki makok thongba luchingba sing saruk yakhi lau tha manungda paikhatliba security arrangement gi matangda mifam aduna kupna khanakhibaga loinana Bishnupur district ki Phubala da thokiba thodok adu amuk hana thoandanabagi matangda khanakhi lofam singda khudongthiba thodok thoandabagi matangda Manipur police ki personal sing ching amasung tampaki khudongthiba thorokpa yai haina chingnaba mafam singda ngak senki thorang lokhatle hairi Manipur police personal sing central security force ki mateng panglaga labukta thabak shuriba laumi sing khudongthiba thoandanaba honargani handakta laumi amana masagi lawphumda law uringaida nomai kapsilakpadagi aso opan nangkiba Bishnupur district ki Phubala da akanaba central security force ki personal sing thamduna akanba section tharang lokhatle Manipur police headquarter dagi tongan ba district superintendent of police ta akanaba chirol thaduna law ubagi thabak thoromda apan mata thoandanaba thorang lokhatpagi wafam khanganba laikhre police headquarter dagi thakiba chirol amagi matung ina khudongthiba tholakpa yaba mafam sing mayek sengna khangdoklaga ahenba security personal sing thazinanaba thorang lokhatpagi wafam yauri amaromda lau singubagi thabakta apan pirakpa yai haina chingnaba mafam singda paksana combing operation chathaba haukhre khudakki oina mathau tarakpa matamda sizinanaba flying squad amadi quick response team kaya semduna section tharang lokhatpa haure hairi Makasa tarakpada nungtil pause ki chipong ama oiriba kangla paugdagi lakhot charaga thamjage Indo Myanmar border fencing khabagi thabak khumang chauksili chingi asukpa jangal oibana patrolling de khodong thiba kaya mayok nari haiba AR gi ofam thamjage India gi north east state ase Bangladesh China amasong Myanmar ga lonaba border state oibana center gi mekai dagi north east state ching asida center gi mekai dagi security amasong tangtaba phibam ma lehenana ba angamba thakta honari north east ki border gi jaga sing ase geographical oina yamna khudong thiningai amasu oiri adubu Assam Rifles ki mekai border gi jaga sing ase secure oihanana ba achauba thodang lauri haina Assam Rifles ki DG Lieutenant General Vikas Lakhera na phongdokre mahangna makhata na haiki bada Assam Rifles na north east region ta santi thamna ba angamba thakta honari Myanmar ga lonari ba Manipur yauna north east ki state chinga sigi border gi area sing mapung pa na ngak senana ba khona bada khudongsa daba kaya mayoknari Myanmar dagi Rohingya refugees sing lebak asida ain kaina lakpa asi lebak asigi oina yamna maru oiba issue ama oiri issue asigi matangda central government amasong opposition party gi marakta yamna kanna awai khum tawnari bani
इंडो म्यांमार बॉर्डर की सरुक असे असुकप जंगल की सरुक सिंह ओइबदा नतना अंगम चिंग की सरुक कया लेबना असम राइफल्स की कंबुना बॉर्डर एरिया दा पेट्रोलिंग चटपदा अवाबा मसोंग खुदोंसा दब कया मायोकनरी अदुबु असम राइफल्स की मैकैदगी बॉर्डर की एरिया असे मपुंग फाना सिक्योर ओहननबा अयुक नुंथिल निमिदांग खाक्तना अंगम थाक्ता होनरी इंडो म्यांमार बॉर्डर फेंसिंग की थबक असिसु यामना कन्ना सथरी मसी मरु ओइना म्यांमार दगी आइन काइना मिटोप सेंग ड्रग यावना मरु ओइबा पोलंग कया पुसलकपा थिंगननबनी बॉर्डर फेंसिंग खाबगी थबक असे बॉर्डर द लैदिबा मियोय सेंग अनि थोकना खाइदोकनबगी वाफम नते मसिदी सिक्योरिटी की थबक असे हेना कंखत हनबगी दमक्तनी चुराचानपुर अमसुंग संदेल के जगह सिंग दसु बॉर्डर फेंसिंग खाबगी थबक असे यामना कन्ना सथरी हाइखी मणिपुर दा हौजिक ओइदिबा फिबम असिगे मातांगदा असम राइफल्स की डीजी असिना हाइखिबदा स्टेट असिदा कुकी जो अमसुंग मिटे कम्युनिटी अनि की मरक्ता लैदिबा उंखनबा असे लोशिननबा सेंटर की मैकैदगिसु कंगलुप अनि की मियोय सेंग उनदुना वरी वाताई साबगी थबक चथरीबा असिगे मथक्ता असम राइफल्स की मैकैदगी शांति थमनबा कन्ना होनरी इरांग असे हगोलकपदा लेरंबा हिंसा की थौदोकसिंग अदु हौजिक तपना तपना हंथरकले असम राइफल्स की मैकैदगिसु मखाताना पामदबा थौदोकसिंग थोक्तनबा होनरी फोर्स असिना तोंगान तोंगानबा कम्युनिटी सिंग मरक्ता लैदिबा गेप अदु समझननबा होनरी फोर्स असिना रीजन असिदा एजुकेशन अमसोंग वेलफेयर की थबकसिंग दसु हेना खुमांग चौसिना पाइखटली मणिपुर की मनुंग हंजिनबा जगहसिंग द लैदिबा माइरोय सिंग नीट अमसोंग जी एग्जाम थानबगी दमकता रेसिडेंशियल कोचिंग कया पीरी हाइना फोंदोखि मखाताना लिंथोयगांबी की लंगला लंगजिन खंगनबा यूएन द वकल अनि हाइबा कुलजेट की वफम नुंथिल पाउसे की चिपोंग अमा ओइरिबा पगजेल दगी लखोचरगा थमजगे लमदम असिदा थोकलिबा इरांग असिना मरम ओइदुना हौकिबा सही 2023 की जुलाई 3 दगी सगोलबल तेरा तोंग्ब्रम लेकाई दगी हिजम लिंथोयगांबी न मफम खंगदना ngasi फावबा थिबा खंगदना लेरकलिबा असिगा मरी लेनना लाक्लिबा तांग तरुकता चाहि अनि मपुंग फारकपगी कुमोन थोरम पांगथोकलगनी लिंथोयगांबी की मयुमदा पांगथोकदौरिबा थोरम असिदा लेबाक मियामना सरुक याबियु हाइना अपोकपा हिजम कुलजितना फोंदोरकली वाफम असे ngasi सगोलबल तेरा तोंग्ब्रम लेकाइदा लेबा कुलजित की मयुमदा हिरम असिगी मतंगदा पांगथोकिबा पावगी मिफम अमदा फोंदोखिबनी महाकना मखा तारदुना हाई मचानुपी मांगखिबगी उदोक्का मरी लेनना लेंगाकना चिंगनबा मियोय खरा फारे हाइखिबा लेख्रबसु ngasi फावबो मखाताना लंगला लंजिन अमत्ता खंगमा ngamdana लेरिबा असे खंगनबा यूनाइटेड नेशन दा वकटनबा थौरांगसु पाइखटले थौरांग असिदा मियामना पुन्ना खनमिननबगी तंजा अमसु लाक्लिबा कुमोन असिदा लौमिनरसि हाइखि महाकना हाई ngasi फावबो मथौ मंगम कदिसु पांगथोक्तुना लेरिबि महाकि मचानुपीगी दमक्ता पांगथोकमिनबा याबा थबकसिंग पांगथोकनबा लाक्लिबा तांग तरुकता पांगथोकदौरिबा थौरम असिदा मियामना सरुक याबिदुना खनमिनसि हाइखि पनबा याबदि हिजम लिंथोयगांबी कुकी मिलिटेंट चिंगना मियाथिना हातोकपिख्रे हाइबा खंगलबसु ngasi फावबा महाकि हक्चांगदि फंगबा ngamdana लेरखिबनि लोइनना महाका चमिनखिबा फिबम हेमजिकी ओइनदि हक्चांग फंगद्रबसु पांगोंना mahut chinduna अरोइबा मथौ मंगम पांगथोकिबा लेख्रबनि हाइरि।